Lupa koti yangkai mangaga lag yangkai ni thoirom gi oigadaba drug amadi sel kaya DRI customs na Manipur dagi fagat kre chena ba mioi mangasu fare. Mayam bakhurum jari ISCOM media ki Manipuri pau mi ek dabi ri khwai punamak poi pinki okramna taram nok jari pungja sifaw bagi maroi pau sing pizari. Miyam na haujik thengnariba awang ana khudong chadaba kaya gi yenglaga arambai tengol na numit tarani kauramba Manipur pumbagi ban ngasi dagi handokre adumakpu makhata na democratic ki oiba khongjang singdi adumak chathakigani hairi arambai tengol gi luchingba ama oiriba asem kanan CBI na thadoraktriba fawba lo na yaba maongda khongjang changsin khigani haina AD arambai tengol gi general headquarter gi PRO khwairakpam Robin mangangna khanghalakre Nakal amaromda laingakna Manipur gi haujik thokliba irang asibu laksinanaba thamliba curfew asidi hangdokpagi paw leite BJP Manipur Pradesh की प्रेसिडेंट अधिकारी मयूम शारदाना लुचिंगबा BJP Manipur Pradesh की कांगबु अमनंगरांग न्यू दिल्ली दा लेबा BJP की नेशनल ऑफिस ता BJP की जनरल सेक्रेटरी ऑर्गेनाइजेशन BL संतोष का उनदुना मणिपुर की BJP MLA सिंगना स्टेट असिदा प्रेसिडेंट रूल की महुत्ता पॉपुलर गवर्नमेंट अमा थमना बगी यानखिबा वाफम सिंग खंगनख्रे मसिगी मथक्ता मणिपुर दा हौजिक थोकलिबा इरांग असिगी चपचाबा वारोइसिन पुरक्तबगी मतंगदा वाफम सिंगसु खनखि हाइरी उनाबा अदुदा अधिकारी मयूम शारदागा लोइनना BJP मणिपुर प्रदेश के जनरल सेक्रेटरी के शरद कुमार अमदी पांगंबम प्रेमानंदसु याउखी BJP मणिपुर प्रदेश की प्रेसिडेंट ना लुचिंगलिबा टीम असिना पार्टी असिगी नेशनल प्रेसिडेंट JP नड्डागा उननबा अपॉइंटमेंट लौरबसु पाव असिना फाइल तौबा मतम फावबददी उनखिबगी पाव लेट्रे Directorate of Revenue Intelligence Custom amasung tongan ba agency singi apunba team amana Churichanpur dagi lupa koti yangkai mariga lakun gamapan lomgi drug amadi sale oina lupa lakun tramanga ga lising homfu humdoi fagat pangamle hairi Awang nongpok state singda mayai kaba nisa sing lalon ba amadi naronda puthok pusin tauba thingnanaba changsil lakhiba Operation White Whale Haukiba Jun Manga degi taret fauba Churachanpur district ki tainaba mafam singda chathakibani chathakiba operation aduda apunba team aduna malem gi kaithelda lupa koti yangkhai mariga lakun ga mapan lomgi mamal oigedaba heroin powder gram lising taret ka chatret yangkhai manga dasmik taret manga amasung lupa lak marfu taret ka lising yangkhai taret lomgi mamal oigedaba kani gram lising taruk ka chatret kuntra taruk loinana sel oina lupa lak kuntra manga lising Homfu humdoi fagat pangam kibani haina Press Information Bureau PIB na Ministry of Finance ki warol palladuna hairi Operation aduda Baofeng walkie talkie set ani Maruti Eco van amaga loinana miyoi manga Narcotic Drugs and Psychotropic Substances Act 1985 ki makhada fagat ki hairi Haukiba Jun gi taruk ki ayuk ki anganbada Myanmar ga tainaba ngamkhaida leiriba Beihang khulda Maruti Eco van amada miyoi ani chingnaningai oiba maongda yamna cheksinna laklaga thadau wengda leiba yum amada changki yum aduda thiba humbagi thabak chathabada heroin yauba sapon kep chani ga tara mapan amadi packet nipan loinana kani yauba apikpa tingi kauta tara nipan fangki maduga loinana Baofeng Toki set aniga sel oina lupa lak taret ka lising yangkhai nipan ga lupa yangkhai fangki lakiba miyoi ani adugi manungda miyoi ama fa haure aduga atopa miyoi ani amaga Balcott check gate tagi fakat pangamki makhata na chathaki bathiba humbagi thabak amada behangda leiba yum amadagi kani packet ani amaga su fagat ki loina na sel oina lupa lakun ga nipan ga lising manga gi senfam amasu fangki makhata rakpada tha sigi tareta border pillar number 46 ki mayada leiba Zaukho Nuam Khulda Miyoi Ani Amagasu Heroin Yauba Sapon Kep Chamri ga Nifu Purak pada fagat pangam ki hairi fagat laba mayai kaba polam singasi Myanmar daki Churachanpur da purakhi bani haiba khangbangam le hainashu cherol asina makhatarakli
Arambai Tengolda Makoigi Tengoloi Sing Pazan Kibabu Yaning the Bafongdoktuna, Go Kiba Nimitarani General Strike, Sagualaduna, Taubal District Yaripo, Kaitel Fauduna Jatliba, Lambi Kayada, Lebak Peshinduna, Lambi Tingliba Adubu, Kotok Nanaba, Police Amadi BSF na, JCV Puduna Lakpada, Miamga Akan Bamoongda Muknarak Padagi, Lebak Kotopa Ngamdana Hankre. Miam tan khainanaba security force singna tear gas rubber bullet smoke bomb kaya kapkhre press na fangba pauda ngarang nungthil yaripok police amadi police station asida leriba BSF yauna lambi da leibak thonjinduna thingliba adubu kothok nanaba JCB puduna lakpagi general strike saugatuna leriba miamna akanba moongda nungna thomba nauri kapa yauna muknarakpadagi security force nasu miam adubu tan khainanaba smoke bomb rubber bullet amadi tear gas kaya kapki security forcing aduna lambi gi leba ko thokpa ngamdana yaripok police station manungda changkraba matungda miyamga akanba moongda khut thoknabadagi station manungdagi live yauna round kaya su kapthoraktuna miyam tan khaina bahotna ki hairi masing yamlaba miyam adu yaripok kaithelda punduna leina ki hairi Handak Thokiba ising ichauna sokhalaba Jenims Hospital amadi Dental College Jenims amukhanna athuba matamda hauba yanana papandamda laingakna laukhalakpa khongthangi matung inna Jenims ki staff amadi Manipur Fire Service ki personnel singna ngasi mangani shuba numit oina Dental College Jenims sengba ki thabak ngasi su chathari Manipur Fire Service na hospital asibu sengdokpa ki thabak tha sigi taruk taki hauna chatharakhibani Silent Manipuri Kang Association ki mityeng makhada Noya Bazar Manipuri Parana Sinduna Maitai Singi Puariga Tatna Thana Bayadraba Yelhau Maidagi Lairaklaba Kang Masanabu Yokhatnabaki Pandamda Ahum Suba Inter Silent Manipuri Kang Tournament Kumjali Singaniga Supna Kunga Mangagi Ngasi Ahan Basanaba Matchta Salai Taret Kang Khutna Panjil Tara Taret Kaptuna Sibgonj Lining Thobu Panjil Taramathoida Maithiba Pikre Anishuba Sanabada Noya Bazar Kankhutna Panjil Kun Kaptuna Samama Laikai Kankhutbu Panjil Mapanda Maithiba Piki Ahum Suba Sanabada Thaudam Mahadio Kankhutna Panjil Mapan Kaptuna Naya Bazar Kankhutpu Panjil Tareta Maithiba Pikre Ngasigi Machatuki Khwaidagi Faba Sanaroi Oina Salai Taret Kankhutki Hizam Prokaspu Memento Amadi Manapi Dun Ikai Khumnaba Utuna Pukning Thawatki Jammu amadi Kashmir gi Jammu da haukiba numit marini asida ka hena sabagi awaba mayoknare hairi district mangada ngarang 40 degree Celsius ki mathakta sakhi sabagi chang 46.6 degree Celsius yoki amadi Jammu city dana 44.4 degree Celsius yogi hairi Indian Meteorological Department IMD na phongtorakpada lakliba numit mari mangani asidasu makhata na sakhigani hairi sabagi chang henkalakpa sina health authorities ki maikai digi pikliba angang ahal oiraba sing amadi miro labi sing na checksin na lainana ba khangan khre makhata na miyam na numit yungba matungda imungda lainana ba ising marang kaina thaknana ba phi apaba senana ba amadi yumgi mapanda thokpada satin tuplaga thoknana basu khangan khre Loisilakpada maroiba pau amukhana thamjari Arambai Tengol na kaukiba numitarane gi Manipur ban miyam na thengnariba awa ana khudong chadaba kayabu yenglaga handokre lainga ki curfew di handokpagi pau leite Lupa koti yangkai mangaga lak yangkai ni thoirongi oigadaba drug amadi sel kaya DRI customs na Manipur daki fagat kre chena bamiyoi mangasu fare
ISCOM मीडिया ना संदोक्चब मणिपुरी पाव पुंगचासी फावबगी ओइनदी मतंग स्वाइस लोइसिनजरे मखाताबा पाव सिंगिदमक ISCOM मीडिया बो अदुमक मित्येंग तादुना लेबियो।